Kenone hujik ngasi Kuki singna chaliba jomi singa pullaga makhoi tribal unity haraga mamang May gi tang ahumda 2023 gi May gi tang ahum gi matung da ngasi je muk chale moi apun bagi ko chale phare okay chala matung sida kamaina toge da hujik sina akhoi gi miam chalido moi Kuki singi na traga jomi singi makhoi pullaga chaliba miam je adu do share torokpa post torokpa Madudo nakhoi Kuki natraga jomi singdo nakhoi support tawbane laweba makhoi gi post ama share tawrido madu kwai dagi pangba kawe page ani ayam bana ai mi yeng matamda karemna bani ado caption di sunga hamtaba ado share tawrne nakhoi do hairiba makhoi gi ngasi gi tribal unity hene na haraga chaliba Kuki jo mi singna chaliba rally sina noi support tawen laweba gyan taraba akoi gadha oiroi se habani Ada ina postam thaka kani posto gi atrazu khangdana yet pusum yaureba aina haijani jate kem sunate ngasi gi rally da caption sunga bhabta bida sounding boy regera amoy gera mag Kuki singi page ama thagale adu da nakhoi na mu share tawsle share tawraga mayam da comment do phangna bani na traga tawna ni na adai de mu video download tawrani download tawraga amu hapani adu mu hapa mu thagala ani Madugi wakal dubu kari no have neda. Nakoi the logic am tiyaw da brava. I na si share to ragadi, masi support of watching any co have them the country Kainova. Akoina swamda Makoigi release cannot Tonava, Konabana, Kanahona in Akoina swamda Makoigi release the support of going to share to Kali. Adaigada, Haigadra, Natraga, Thubang Haigadra Ganta driver. I am Tina Gadhawe, I say was Haugano. Migi release lido nakoi na share tawrido adugi belu du karino abaneda nakoi na khan ingi se karino ba yam tina pange noi ko yam tina pange hari se saunu